ꯄꯥꯎꯈꯨꯝꯗꯤ ꯃꯤꯠꯌꯦꯡ ꯇꯅ ꯄꯤꯕꯅꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯁꯨ ꯊꯃꯣꯏ ꯇꯅ ꯄꯤꯕꯅꯤ ꯉꯥꯏꯖꯃꯟꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯅꯥꯅ ꯄꯤꯕꯤꯒꯅꯤ ꯆꯦꯛꯄꯜ ꯃꯔꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯈꯥꯖꯤꯜꯂꯤꯕ ꯅꯨꯡꯁꯤ ꯅꯨꯡꯁꯥ ꯄꯥꯛꯅ ꯆꯪꯕ ꯐꯪꯗꯕ ꯁꯨꯛꯂ ꯃꯝꯂꯕ ꯔꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯁꯛꯐꯝ ꯐꯪꯅ ꯀꯤꯔꯕ ꯃꯈꯨꯠ ꯃꯈꯣꯡ ꯑꯅꯤꯃꯛ ꯌꯣꯠꯂꯤꯡ ꯄꯔꯦꯡꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤ ꯀꯅꯥꯅꯁꯨ ꯆꯪꯍꯟꯗꯅ ꯁꯣ ꯂꯣꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤ ꯑꯀꯤꯕ ꯐꯪꯅ ꯀꯤꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯈꯖꯥꯏꯅꯥ ꯃꯗꯨꯗ ꯁꯥꯡꯅ ꯀꯔꯤꯒꯨꯝꯕ ꯑꯇꯨꯝꯕ ꯃꯆꯤꯟ ꯅꯠꯇ꯭ꯔꯒ ꯌꯣꯠꯀꯨꯝꯕ ꯑꯃꯗ ꯈꯦꯠꯈꯤꯕꯗꯧꯅ ꯁꯥꯡꯅ ꯃꯌꯦꯛ ꯂꯥꯅ ꯎꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯔꯦꯝꯅꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯨꯅ ꯑꯃꯟꯕ ꯁꯦꯒꯥꯏꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯈꯥꯅ ꯈꯥꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯄꯦꯟꯅ ꯅꯣꯛꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯃꯆꯤ ꯃꯆꯤ ꯗꯥꯛꯐꯝ ꯈꯔ ꯈꯔꯁꯨ ꯂꯩ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯑꯗꯨꯕꯨ ꯑꯇꯩꯒꯨꯝꯅ ꯍꯥꯏꯅꯕ ꯋꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯍꯪꯒꯣꯏꯕ ꯐꯥꯎꯕ ꯑꯀꯤꯕ ꯋꯥ ꯉꯥꯛꯇꯃꯛ ꯉꯥꯡꯂꯛꯂꯝꯃꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯨꯛꯂꯕ ꯃꯝꯂꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯛꯏꯕꯁꯤ ꯆꯍꯤ 8 ꯃꯄꯨꯡ ꯐꯥꯔꯦ ꯊꯣꯏꯊꯣꯏ Will you marry me? ꯀꯔꯤꯅꯣ ꯏꯐꯝꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩꯅ ꯇꯠꯇꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯥꯏꯖꯕꯨ ꯎꯔꯒ ꯏꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯔꯤꯕ ꯃꯥꯕꯨ ꯎꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯔꯕꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯗꯦꯜꯍꯤꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯛꯈꯤ 12 ꯑꯦꯛꯖꯥꯝ ꯊꯥꯔꯕ ꯃꯇꯨꯡꯗ AIIMS All Indian Institute of Medical Science MBBS entrance exam ꯈꯟꯗꯨꯅ MBBS ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ MD in Psychiatry 3 yearsꯀꯤ ꯀꯣꯔꯁꯇꯨ ꯇꯝꯕ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯑꯁꯦ ꯐꯤꯖꯣꯜꯒꯤꯗꯃꯛꯇꯔꯣ ꯅꯠꯇ꯭ꯔꯒ ꯃꯃꯤꯡ ꯈꯛꯇꯒꯤ ꯂꯩꯕ꯭ꯔꯣ ꯅꯁꯥꯅ ꯄꯥꯏꯔꯤꯕ ꯁꯛꯇꯤꯁꯤꯡ ꯑꯗꯣ ꯅꯁꯥꯒꯤ ꯀꯥꯟꯅꯅꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯔꯤꯕ꯭ꯔꯣ ꯃꯗꯨ ꯈꯪꯅ ꯅꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯕꯅꯤ ꯑꯁꯨꯛ ꯀꯨꯏꯔꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯉꯁꯤ ꯉꯔꯥꯡ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯔꯤꯕ ꯇꯥꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯁꯤꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯤꯚꯤꯗ ꯅ꯭ꯌꯨꯁꯁꯤꯡꯗ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯗꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯄꯩꯁꯥꯒꯤ ꯃꯌꯥꯛꯅ ꯂꯣꯏꯅ ꯅꯝꯍꯠꯇꯨꯅ ꯎꯠ ꯆꯥꯏꯈ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯣꯠꯂꯕ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯟ ꯃꯍꯤꯛꯁꯤꯡ ꯑꯁꯦ ꯑꯃꯃꯝꯇ ꯐꯥꯗꯨꯅ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯁꯤꯗ ꯆꯦꯟꯅꯔꯝꯕꯁꯤꯡꯗꯣ ꯑꯃꯠꯇ ꯈꯦꯠꯅꯕ ꯂꯩꯇꯅ ꯆꯞ ꯃꯥꯟꯅꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯔꯨꯝ ꯅꯝꯕꯔ 243ꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯗꯣꯛꯇꯔ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯗꯥꯛꯇꯔ ꯔꯕꯤꯅ ꯄꯦꯁꯦꯟ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯄꯨꯍꯜꯂꯛꯄ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯗꯣꯛꯇꯔꯗ ꯑꯇꯩ ꯗꯣꯛꯇꯔꯁꯤꯡꯗ ꯄꯤꯅꯔꯤꯕ ꯄꯦꯁꯤꯗꯒꯤ ꯍꯦꯟꯒꯠꯅ ꯄꯤꯖꯒꯦ ꯅꯪ ꯀꯅꯥꯅꯣ ꯃꯇꯝꯅ ꯌꯧꯔꯛꯂꯕꯗ ꯀꯅꯥꯅ ꯑꯩꯕꯨ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯒꯦ ꯑꯃꯝꯕ ꯂꯩꯆꯤꯜꯅ ꯀꯨꯞꯁꯤꯟꯈ꯭ꯔꯕꯗ ꯅꯨꯃꯤꯠ ꯃꯍꯥꯛꯀꯤ ꯃꯉꯥꯜꯅ ꯀꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯂꯩꯆꯤꯜ ꯃꯥꯕꯨꯗꯤ ꯅꯣꯡꯂꯤꯛ ꯃꯍꯥꯛꯅ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯅꯥꯅꯁꯨ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ The winner of the Best Professional Photographer of the Year 2012 goes to Yuhen Yunam. Let's give a big round of applause to this winner. Da Yuhen, apangbi, ay lai, nang kep da bakat ka na. Ay la asidi. ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯑꯩꯒꯤ ꯃꯩꯆꯥꯛꯁꯦ ꯅꯣꯏ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯅꯈꯣꯏꯒꯤ ꯏ ꯑꯩꯅ ꯊꯛꯈꯤꯅꯤ ꯍꯣꯏ ꯃꯥꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯦꯚ꯭ꯔꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯅ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯈꯨꯗꯛꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯗꯣ ꯑꯩ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯄꯤꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯃꯤꯟꯅꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨꯃꯗꯤ ꯄꯤꯕꯤꯌꯨ
ꯄꯨꯟꯁꯤꯗꯁꯨ ꯅꯠꯇꯦ ꯎꯍꯩꯗꯕ ꯇꯥꯍꯩꯗꯕ ꯀꯌꯥꯁꯨ ꯇꯥꯔꯛꯈꯤꯅꯤ ꯇꯦꯡꯊꯥꯈꯣꯜꯅ ꯀꯞꯂꯤꯕ ꯀꯌꯥꯁꯤꯡꯁꯤꯒꯤ ꯃꯩꯔꯤꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯃꯥꯏꯊꯣꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯈ꯭ꯔꯔꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯣꯡꯍꯟꯕ ꯉꯝꯂꯣꯏ ꯑꯣ ꯁꯣꯝꯁꯦ ꯌꯥꯝ ꯂꯤꯡꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯝꯇ ꯈꯪꯗꯕꯒꯤ ꯋꯥꯅꯤꯅꯦ ꯀꯩꯅꯣ ꯇꯥꯛꯄꯤꯔꯤꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯇꯥꯔꯛꯈꯤꯔꯣꯏ ꯅꯁꯥꯅ ꯂꯥꯜꯂꯦ ꯈꯪꯖꯔꯕꯅꯤꯅ ꯅꯪ ꯈꯪꯂꯛꯈꯤꯔꯣꯏ ꯀꯥꯟꯅꯔꯣꯏꯀꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯍꯤꯡꯂꯤꯉꯩꯁꯤꯗꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯕꯨ ꯑꯩꯅ ꯆꯥꯡ ꯅꯥꯏꯅ ꯒꯨꯂꯤ ꯆꯥꯎ ꯍꯥꯏꯕꯗꯨꯕꯨ ꯆꯥꯗ꯭ꯔꯕꯣ ꯑꯃꯨꯛ ꯂꯥꯌꯦꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯗꯤ ꯑꯩꯒꯤꯗ ꯑꯃꯨꯛ ꯂꯥꯛꯎ ꯃꯉꯥꯜ ꯔꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯟꯅ ꯏ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯪ ꯍꯦꯟꯖꯤꯟꯅ ꯑꯩꯕꯨ ꯃꯤ ꯎꯁꯤꯠꯇ꯭ꯔꯦ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯖꯦꯜꯗ ꯍꯋꯥꯏ ꯀꯥꯡꯇꯛ ꯆꯥꯔꯒ ꯂꯦꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯦ ꯒ꯭ꯌꯥꯟꯁꯦ ꯑꯃꯨꯛꯇ ꯇꯥꯎ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯀꯧꯏꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯅꯟꯁꯦꯟꯁ ꯅꯪ ꯁꯦꯛꯁꯟ ꯈꯔꯗ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯃꯤꯅꯦꯁꯦ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯗꯅꯦ ꯑꯩꯒꯤꯁꯨ ꯆꯥꯎꯔꯕ ꯗꯥꯏꯇ ꯂꯩ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯔꯨꯅꯨꯀꯣ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯀꯣꯜ ꯇꯧꯔꯛꯏꯕ ꯑꯩ ꯏꯁꯥꯃꯛ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯁꯦꯁꯦ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯈꯤꯅꯨ ꯍꯥꯏꯔꯒ ꯑꯩꯀꯣ ꯕ꯭ꯂꯠꯇ ꯏ ꯀꯥꯔꯛꯀꯗꯧꯔꯦꯀꯣ ꯅꯪ ꯁꯣꯏꯔꯣꯏꯁꯦ ꯁꯤꯃꯤꯅꯅꯤꯁꯦ ꯉꯁꯤ